Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglawbirasi Thamoi Machet 53 suba tangkak Ngasaidagi laptakna makhoi anigi mataw yenglamba nupadu nupi anidugi mamangda phatchangsilaktuna nupidugi khudang tap pairubani nirlima ikhangkhangna Ima Afing afai oina makhattu phatsa toklaga tathak nupadri yenglaga lei Elizabeth na Kay haibasna Nirlima na mo Jasilao ili Lairimbi laiba domda tafing chatki nanaw na Abem, amta ngay ko Prap laglaga mamang dilip sili Elizabeth tu prap chen silai aduga nanaw bu fat into e Hando chatki se Kay numi mangsa Nanaw du maning da fat hali adubu mahandi amuk sa hayrai Abem, ay nangawari sa bapami Nirlima kumde Elizabeth na Kari wari sa doy na mo luhong doy nga leraw ni sida minuraga fazade Elizabeth, nang yawra ka no si maga igagi wari ni Abem, nang ay ga private oy na wari sa bapami Kari yaw da ba? Masing si ikak na soy siya Nirlima Elizabeth ki khudang da tap pairaga chinglaga prap lairimbi lairiba domda kumthaki Nanaw amuk su tanaraklaga mamang da thachili Abem Nirlima sauning bana masado makhut kutum tasinduna maya krakrak chiklaga khangi aduga tapna hairai Ili Yagadra Nirlima makok tinomi Elizabeth su kitang chathoklaga laiki Nirlima sauna mamai du fat laithokiduna Karino hairo Private una sana bapami Sida sumsase nangay private una sana da wari leite Nanaw tasting ni kaiba khangdaba haibada oire Aina haisda nang yararoy khalabra Hoy yaba ngamloy Aina harise nang yafam thokdro Nangay kari mari lainabagi nang nahaiba aina yadoiba Sida sana ba yaroydaba wari oiragadi ay sana daba nafay hando chatke Thaidok laga chatki ge tawi nanaw Nirlimagi mamangda muk thachili Hando ay chatke Nanaw kalak pe henman bana haingi hairoi amata khangdre Ahen badu pamli do kay gino nang na Aingonda kari watke ay sunupani kay no nang na pamba kuding piba ngamni na Nirlima nanaw du fat intok laga kapngang tawi Nang lo ay ro ahen ba pamli se Nang na ay se hanya dre pamdre Nang ya pamba piba ngamdre hay na chatki wana tro Matamduda aise ikai khakdabi lemjadabi nangbu phangawroi na tanaba tahan ki bana dro nafamda hanjin na lonja ki bane aise nang aigi nungsi mari se tatki dana ba haiduna matamduda nang na aise mamal laitabi oina khan ki bane ngasi di nafamda nungsi bane zaki bada ithante ikai ba phawre Abem ai laleba hanage dumaina lerasi bai bani tarakli ba mapi do fatai thoklaga Nang na du hairaga ay ni hekti yarani khanro Aigi pumnamak oiriba dada leire Hauziti nangi chanafam ingonda leiti Warak pangamdriba na thamoy do warak pahana tamko Nupa do fat intoglaga chatpa hawi nanaw Nirlimagi khudang do ta farai Nirlima makhat do fat satoklaga nanawgi khazai do khupang na thajinki Elizabeth to prap chansi laktuna Nirlima bu nawgi manak tagi faching thoi aduga makhutu chetna paisilaga Dana na yam phazadri nang na tawise Hairiba wadu tadi nanaw Abem hozuma iga chasi Nirlima Elizabeth ki makhutu fat kan thoklaga Nang na ining singlakli se Aibu miya mangda khonggoi nagi khan bagira Natragana nangi nupiduna nangba thadoklaga chatki bagira Mapok tare lapok labasu Aini nangi natung inaduna chatkani haibasimadi khalurano Aduga Aigi nungsi kudol oina nafamda wahai khara sinaramgi Nunghay na layba oyo Aibu mikop ama ningsingdaba ngambas oyo Aduga Danaw na ibu khangawdan ningsinglaga pirang ihorak pamatamda Ngasi ay na chakliba may sakse Sidagi saruk chama hena Nang na chakpa oyo Aduga Nang na ibu ningsingda na layba ngamkrabadi Nanggi punsido Nunghay ba ngakta oyzo Saw na Elizabeth ki makut chinglaga chatki Nanaw su chanchat tong na Prap tanarakpani Kadom dagino khangawde gari ohum moina lairiba duda jar thawzilai
mayai thangba garidagi Dhanabir prapra kumtharaktuna nanawgi mamaida kinna safu kanna thizinki. Safu do kanmankibana maningda khanganhali. Nanaw machindagi I tarakli. Dhanabir prapra changsilaktuna furitu supai paisilaga maya krakrak chiklaga. Nangna tawrido ngasaidagi yengyawna yengmani. Nungsagi makwanda lamhui nangna changsingi honarakpadi. Nathwai machado mangani khangdabana nang. Elizabeth ka Nirlimaga anidu chap leptuna laikhrabani Dhanabirgi sahum naiba matawduda. Nirlimadi Dhanabirgi mihul kharadi khangkhrabani aduna masu thak niklei. Pairamba furittu phat thadoklaga Dhanabir nupi anidudon silaga. Garida karo. Anidu garida phat kakhatki Dhanabir su mamang sitta phat kakiduna garidu mamai phat laithoklaga mafamdudagi yangna thawduna chatki. Nanaw ningamdana tumina yengduna lehawi. Garidu lakoi pat lairiba domda thawzilaklei. Lakoi pat ki kitang hendoklaga garidu khami. Dhanabir phat kumthaki nupi anidus kumtharai. Nupa ataisu kumtharaktuna daidalai. Dhanabirna Elizabeth manuna changlusira. Yarniye changlagumse ai sum mapaldagi yenglugi. Asi hairamlaga khara chathokre. Dhanabir Nirlimagi manakta phat changsilaga. Nang ngarangdagi phone off thamnisidi khonglai chuba man manupado unabai ore. Nirlima mamittu paini yenglai aduga machil machado breng khaptharai. Aina maga karam kanda unage dadana khangbro mathau leitabagi mana lakchabane college ta aduga dadadawna nupi leina atopa nupi ga wari sanabda ainati kayam pamlabano khangde. Dhanabir pisumdu suklaga aina kana pamlaba kana ga wari sarabaina. Ngarang numidang call tawraga busy leramlaga call tawba mu paidrido nang nupi atopa ga wari saba natradi adu kaino ha. Sauna Dhanabir da fat illi pikru hek pikai khambalini na tawrakniba matawduda saurambadu nokning maromda onthakre. Dhanabir mamitna nokpa khunokta noklai. Thokjom nupi aphawbi mawadagi illini mase. Tanjaduda Dhanabir da call laksili pocket tagi lokthok yengi. Nirlima su fat mangaktu thangjilai. Dhanabir nokmi call do paikhali aduga loudspeaker on tawi. Sir, pau pirakle. Ngarangido rindagi mina leiba gari oramle. Okay, adure husi magu unanaba silu ai yoroklani. Asi hairaga call do ka e. Kanano rinda haide. Nawbadu gari dagi fatkum tharaklaga. Itay mamcha sargi hana khangnarambaduni. Nawbadu garida leibani anidugi matawduda famduna leiba ngamdraduna khara chathoklaga leikre. Nirlima sauna Dhanabirda yenglamlaga prap Elizabeth leiriba domda chatki. Nawba nangse karan fazana tahi. Nupiduna sauna chatkriduda masu tanrai. Macha ngai khoi bane. Koi noibu kari haikrage. Kaisu haidina ide achumba haizabne. Macha ngai khoi ba tasina din mase. Nirlima tastinadi Elizabeth chinglaga chatpa hawi. Macha ngai khwabni ai haige fazana wado. Taning demta haibirakano imonda natu kanadano hairuro. Asti hairamlaga gari leiba domda prap chatki aduga gari da kaki. Elizabeth chu taha gari da karakle. Elizabeth tawriba matawduda ingaw ngawre. Dhanabirna sawkhibaduda thimnaba tanja pirubani. Ona tainana Dhanabirna oina thimnaba manba mawongduda karino khali. Amada amuk yengi. Dhanabir masu prap laklaga gari da karake tawzabani. Nirlimana khanglaw lawrai. Sida kamda tonglak payaro chalo nasaktu yengde kaidano tonglucho. Dhanabir do khangpre khangi Elizabeth nawba supunna he khangle. Elizabeth na kaino nupiya. Taningdi namasu tumina leyo. Nawba gari se thawkhiro haibra. Nawba mabukningda khali. Ninga sekale toise. Ya thangin batabri upai lete. Asi hairaga Dhanabir haifit yenglamlaga. Sir, yararoi chatpa horo ai maningi gari da tonglage. Dhanabir upai leitana makok tu hotlaga maningda khamliba gari da karai. Mayamdu nokti nokning nokpadingamda tumin gari da karakle aduga gari da thawba hokre. Nawba machinda tapna soli. Akhoi sir se sari sathini ado maya kumde. Kai hanuba maya yawdabaga chap manare. Nirlima hoyi khun yawrakle khungnang makhongda gari do khami
nupi anidusu kumthakre. Nirlima garidu thongdu makhol thokna thinglamlaga Elizabeth bu chinglaga prap chatki. Dhanabir garidagi kumlaklaga tanarae. Macha, phone off thamlido hango. Tanajak chanu, ngasi ne nungna tharaga hachajani. Sauna sorokta tariba nungdu khungi tawi Elizabeth ne Nirlimagi makutu faraga. Kaingani masiba? Dhanabir yararo. Amon mamigi maching hokre. Horen ko na Thiyam lage. Nirlimada chinglaga pukre nupi jusu mamito paina Dhanabir yenglami. Lambi da chatnamba singduna mangonda munna yeng mamanba mawongduda Dhanabir makoktu haifet hotlaga gari lairiba domda laklaga gari da karakle. Nawa, chase. Oh sir. Gari du mamai lairaga thawkre. Rindagi handak nauna hangba salon dugi mamangda gari ahumdu khami aduga nauba prap kumthakiduna gari gi thongdu hangdu e. Nupa ama fat kumthara e. Formal suit black ngakta set chai aduga dark grey color gi coat ama mathakta litli. Black shoes khudang dasu black color na mari oiba gari masiri masam su sit na hatli. Ngasai dagi mi chathok chasin tawba yenglamba rinda du maithong da momon tawrakle. Nupa duna magi salon tamna changlakpadu ubada irang puba minok nokpa hokrabani. Dhanabir Rindana famliba room duda prap changlakle kana amatta yawrakte mathantani atay di makhada loina lehorabani. Changlao famse yam thazadana unanaba hairakle sibo kahilege. Irang puba mitying amaga yenglai. Dhanabir mitying du yengluba sangde sofa duda changsilaga fami. Rindasu Dhanabir gi manakta changsilagtuna famlai aduga hairai. Kay chane nang naigita lakpade. Dhanabir Rinda da fat yenglaga. Rinda, nakhong anida nungdum pulaga iroya khangano. Irag na duna arembada punsi loikibasye. Mari makong samnada bawa duda Rinda. Dhanabir, kaino ba nang nahari ma'am se? Haibong manunga layba tumina mamong chawba layte khanado aduni nang natawise. Rinda maray ga dukolaga. Dhanabir, kaino ba nang nahari ma'am se? Ay gyan tadra haiba. Dhanabir nokmi. Matam mamada ayna khwaidagi nungsigiba misakni nangse. Rinda mamon tawrai mabukningda khali aygi langda thuredana nangsu. Dhanabir makha tarai. Aduba hojikti nang aygi yaknabani. Ayna laklibase ngasina first and last warning ni. Sigi makha tarakpadari nang Dhanabir kanano mayek singna khanglakani. Phokhagat kiduna prap rumdudagi thokre. Sagatluba asa pumba machoy laymay da kinthaduna tarakle. Rinda makok ngawi karino khali hairamliba wahaidu sauna machinda soli. Nangbo aigi oidana di tokloy. Ay su Rindani yengnaba tare. Dhanabir salon dudagi maklap asangbadu launa thangduna sahom mamada thoklaklaga gari manak yaurakpada naubana gari da thong hangi. Dhanabir gari da fat kaki. Hek kakiba adai da leiramba magi nupastingdu mathang gari da kakhatki. Aduga mafamdudagi gari du yangna thauraga chatki. Thongnaugi mingseldagi mamit khana yengduna lefhauri Rindasu. Elizabeth famungda famna hairai. Ngau bro habini nupi nangwa. Kaino me nangna nungna hekta thadugi tawriduba. Taningde magi wagam ta hairakano ingonda. Matu akebido yam pamjabni. Madu oina lawjarani ma. Asti hairaga sauna college ki fanek tu brangkan thoklaga fianduri yansili. Elizabeth mamit kadu lauk thoklaga. Kaino haisibo nang nataba atopa nupi amsu koiro haisa. Koide hanagi ex to adudo unaba jatkibani. Sauna room dudagi thokhi. Laina fazani henjile sidi yararoibo. Sauri nena mathantana charamdana singjugado. Matam kharasida hospital dusu fazana chalaiba horaklabani. Miyamna tapna masak hangbasa horaklabani. Trevi Hospital and Research Institute Langol Laimanai Imphal. Hospital asi cancer treatment da special focus piba hospital ni. Atop medicine, surgery, atopa department sulay. Dhanabir Hospital da magi tongana leiba room da famduna che changkhra yengli naubana changlaktuna. Sir, pungse mari makai tasingre hanba yaradra.
Dhanabir che yenglambadu fazana loishalli aduga hogalai. Halasi nauba. Mana mang thaduna thokpa hokre nawbasu matungda inaduna tholakle. Reception da lairiba nupaduna. Sir, hanbiradobra. Urgent oiba pau leirabasu tathobida pau piroklo. Funny sir. Prabadum tholakle nawbana Dhanabirgi mang thana chatkiduna garidu garage da laiba adudagi thaudorakle. Manak adai da lairamba nupa amana garigi thongdu hanglai aduga Dhanabir gari da kaduna famkre. Nupas ningdu fatfat magi gari da kakre aduga mafamdudagi gari ahumdu thaudoklaga chatkre. Hospital manungdani nurse mastel wari tauri. Ekhoi sir se khupazama naha se moina paisa se am paiba male. Aidi ang mauzida. Amana mo aduni smart oi driver asumba nupa amtang fangladi yare di. Yare mangda mangratan boina thoklani mi khangnaba leiramni bema asaga sagat pirnu. Haino dai nai bema aina sarda thoklaikradi noi mayam aingonda madam kaudoini. Asi hairaga mayam du pulap no e. Somdana Dhanabir mayum yorakle. Masu iruba loiraga dress su hongba loiraga balcony da thoklaklaga chair du da famduna phone du puthoklaga macha haina save tawriba number du da call toksili. Off di leiramdre ring di chatle adubu receipt ti tawrakte anirak suba tawbada pairakle. Kaidau tawpiraklu ha natu akibidugi manakta chaluraga kenaruba natra. Yare aingonda ngasidagi kemta haibiraklanu. Aisune danauga pau phongnani. Sauna call du fatkakre. Aroibagi wahaiduda nupadu mihuldu binglaukre. Amuka call du tawsili off hairakle machinda soli. Nungai ni bana hayeng ginumita. Kariba. Ngasagi khonglai chuba man nupaduga pau phaunani kaina. Sauna room da prap changki. Mathangi numitni thongal da gari khamkiba makol tabaduda sanahal khabar parambadu leplaga yenglai. Lakliba midu ubada harau kausilai. Kakhatpiro hakchang yam kalam ledana aisu thabak mayam sida amukta koithok jarake haibasi ngamdaba. Dhanajit thoibana samladuna mangol da karai aduga sofa da tapna fammi. Icha nupagi chakri da lakjari bani tada. Luhongbagi matangdu khara khajik thujansira haidana. Nanaune mi ataiga haidabi angangsingge hekta lakjarabani. Kaide ekoisu hainaramdi bani. Ningolna cheluraga kuina thamba aphabanati haiduna. Ada graduation sidadi loisinjaki sanu khanba. Larikti aigida leiragasu imauna tamge harikai tamhangani. Adugidi kaisu wabirunu tada. Nungare. Adudi luhongnaba kuthi yengnaba tawraga loiredana. Asi hairaga punna nokminai chawbana chapuduna thoglai. Mama cha paibiyo. Baba cha. Asi haiduna pi thoibada supi sanahalna. Bema mapalda angangsing leramni adudasu chadu pirunabato. Yare piruranu icha wanabani. Chawba imungda changlaklaga cha thakliba machalda nokmi yenglaga. Nupa mayumgi ahalla khawine luhongnaba kuthi yenglunaba haina hore. Nirlima mamit mana chap yumkhre aduga kaino haisinama. Chawba chadu thakna haire. Ho thubada luhongnaba kuthi yenglani na haina hobane. Dhanabirna grigri taktana laklini na haihawine. Nirlima prap magi room da Jensen ki aduga phone du paikhalaga flight mode tu on tawi aduga nupa du da call fet tawsili. Call du hek pairakpaga. Surprise! Kundo lengnaba sem saba horo. Nirlima di sauna. Natu akibi du hek lengalo kundo do. Akibi du pamdi aduna pikru macha nangoina pami aidi. Training tawba horo ko kundo lengbagi. Asi hairam laga call du kakre. Nirlima di peri. Kaya do usitrinu yung mabase.